ꯊꯣꯏꯕ ꯃꯥꯔꯁꯤ ꯍꯧꯒꯠꯂꯒ ꯖꯦꯀꯣꯕꯇ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯏꯇꯩꯃ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯃꯟꯖꯣꯡꯄꯥꯟ ꯅꯥꯏꯗꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯃꯊꯧꯅꯤ ꯇꯧꯔꯤꯕꯁꯦ, ꯁꯤꯗ ꯀꯔꯤꯒꯤ ꯁꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯒꯦ? ꯃꯃꯤꯆꯧ ꯍꯣꯏꯕ ꯌꯥꯔꯤꯁꯤ ꯇꯣꯛꯄꯤꯔꯣ꯫ ꯑꯦꯁꯄꯤꯗꯣ ꯑꯉꯛꯄ ꯐꯥꯎꯏ꯫ ꯍꯟꯇꯔ, ꯑꯣ ꯃꯥꯏ ꯒꯣꯗ꯫ ꯔꯣꯖꯔ ꯇꯞꯂꯞꯅ, ꯃꯥꯅꯤ ꯁꯔ, ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯅ ꯂꯣꯠꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯃꯥꯕꯨ ꯄꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯍꯟꯇꯔꯅꯤ ꯈꯪꯈꯤꯗꯦ, ꯀꯣꯟꯅ ꯑꯩꯅ ꯈꯪꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯁꯔ, ꯔꯣꯖꯔ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯦ, ꯐꯠꯇ꯭ꯔꯕ ꯃꯆꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯃꯤꯍꯥꯠꯄꯅꯤ, ꯐꯠꯇꯕꯅꯤ ꯈꯪꯂ ꯐꯥꯎꯕ ꯏꯆꯥ ꯁꯅꯥꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯉꯝꯂꯣꯏ꯫ ꯑꯦꯁꯄꯤꯗꯣ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ, ꯉꯛꯄꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯔꯣꯖꯔ, ꯖꯦꯀꯣꯕ ꯑꯃꯗꯤ ꯃꯥꯔꯁꯤꯕꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯤ꯫ ꯃꯄꯣꯛ ꯊꯤꯅ ꯄꯣꯛꯂꯨꯕꯅ ꯃꯄꯥ ꯑꯩꯈꯣꯏꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯧ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯕꯨ ꯍꯟꯇꯔ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯚꯦꯝꯄꯥꯌꯔ ꯋꯨꯜꯐ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯔꯣꯀꯤ, ꯔꯥꯀꯦꯁ ꯂꯤ ꯃꯈꯣꯏꯁꯤ ꯉꯁꯤꯗꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯆꯔꯒꯦ ꯁꯔ꯫ ꯍꯣꯏ, ꯃꯈꯣꯏ ꯂꯣꯏꯅ ꯚꯦꯝꯄꯥꯌꯔ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯐꯕꯅꯤ, ꯍꯟꯇꯔꯒꯤ ꯃꯊꯧꯁꯨ ꯃꯈꯣꯏꯕꯨ ꯍꯥꯠꯄꯅꯤ꯫ ꯑꯗꯨꯗꯤ ꯂꯥꯛꯂꯤꯕꯁꯤ ꯀꯅꯥꯅꯣ? ꯆꯨꯝꯂꯤꯕꯁꯤꯅ ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯀꯅꯥꯒꯤ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯁꯔ? ꯑꯣ ꯔꯣꯖꯔ, ꯅꯈꯣꯏꯗꯤ ꯃꯊꯥ ꯌꯥꯝ ꯁꯥꯔꯝꯒꯅꯤꯀꯣ꯫ ꯆꯨꯝꯃꯤ, ꯍꯟꯇꯔꯒꯤ ꯃꯊꯧꯁꯤ ꯃꯈꯣꯏꯕꯨ ꯍꯥꯠꯄꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯔꯣꯖꯔ, ꯖꯦꯀꯣꯕ ꯅꯈꯣꯏ ꯑꯅꯤꯁꯨ? ꯅꯠꯇꯦ ꯁꯔ, ꯏꯆꯥ ꯔꯣꯖꯔꯗꯤ ꯃꯤꯆꯝꯅꯤ꯫ ꯏꯕꯨꯡꯉꯣ ꯁꯔ, ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯡꯏ, ꯑꯩ ꯂꯤꯖꯔꯛꯀꯦ꯫ ꯃꯥꯔꯁꯤꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯦꯁꯄꯤꯗ ꯂꯣꯏꯅ ꯇꯝꯂꯦ꯫ ꯖꯦꯀꯣꯕ ꯄꯣꯛꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯂꯤꯔꯦ꯫ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯂꯕ ꯃꯇꯨꯡꯗ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯇꯥꯏ? ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯈꯟꯅꯍꯧꯁꯤ꯫ ꯃꯇꯝꯗꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ, ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯀꯟꯁꯦ꯫ ꯖꯦꯀꯣꯕꯅ, ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏ ꯍꯥꯏꯕꯕꯨ ꯑꯦꯟꯖꯦꯜꯗ ꯍꯥꯏꯖꯔꯨꯁꯤ꯫ ꯃꯍꯥꯛ ꯄꯥꯋꯔ ꯌꯥꯝꯅ ꯄꯥꯏꯔꯕ ꯋꯤꯁꯅꯤ, ꯃꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯇꯦ꯫ ꯐꯔꯦ, ꯑꯩꯅ ꯍꯥꯏꯔꯨꯕꯗꯨꯗꯤ ꯐꯖꯕ ꯋꯥꯠꯀꯅꯤ꯫ ꯔꯣꯖꯔ, ꯖꯦꯀꯣꯕ, ꯅꯣꯏ ꯑꯅꯤꯅ ꯑꯃꯨꯛꯇꯪꯗꯤ ꯑꯦꯟꯖꯦꯜꯒ ꯇꯥꯟꯅꯕꯤꯌꯨ꯫ ꯃꯍꯥꯛ ꯐꯅ ꯋꯥꯁꯛꯈ꯭ꯔꯕꯁꯨ ꯃꯆꯥꯒꯤꯗꯃꯛ ꯍꯣꯠꯅꯐꯝꯗꯤ ꯊꯣꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯁꯦꯟꯅꯖꯒꯦ꯫ ꯑꯗꯨꯕꯨ ꯂꯥꯟ ꯍꯥꯏꯕꯁꯦ ꯐꯣꯡꯅ ꯇꯧꯕꯒ ꯂꯣꯟꯅ ꯇꯧꯕꯒ ꯑꯌꯥꯝꯕꯅ ꯂꯣꯟꯅ ꯇꯧꯕꯅ ꯉꯝꯕꯅꯤ꯫ ꯐꯣꯡꯅ ꯇꯧꯕꯅ ꯀꯣꯟꯅ ꯃꯥꯏ ꯄꯥꯛꯂꯕꯁꯨ ꯅꯨꯡꯁꯤꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏꯗꯤ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯆꯨꯝꯃꯤ ꯁꯔ꯫ ꯍꯣꯏ, ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯍꯌꯦꯡ ꯆꯠꯇꯨꯅ ꯑꯦꯟꯖꯦꯜꯒ ꯇꯥꯟꯅꯖꯔꯨꯔꯒꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ꯫ ꯏꯍꯦ ꯏꯕꯨꯡꯉꯣ ꯁꯔ, ꯑꯩꯈꯣꯏꯗꯤ ꯋꯥꯔꯤꯗ ꯂꯣꯏꯅ ꯀꯥꯎꯔꯨꯔꯦ꯫ ꯆꯥ ꯊꯛꯈꯤꯁꯤ ꯉꯥꯏꯕꯤꯈꯨꯋꯣ꯫ ꯏꯃꯥꯁꯦ ꯀꯣꯟꯅ ꯊꯛꯆꯔꯒꯦ, ꯃꯇꯥꯡ ꯂꯥꯛꯈꯤꯅꯤꯗ, ꯉꯁꯤꯒꯤꯗꯤ ꯌꯥꯔꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯍꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗ ꯇꯧꯔꯤꯁꯦ, ꯑꯩꯁꯨ ꯀꯥꯎꯊꯣꯛꯂꯨꯔꯦꯅꯦ꯫ ꯐꯔꯦ, ꯅꯣꯡꯃ ꯆꯥꯛ ꯑꯣꯏꯅ ꯆꯥꯁꯤꯀꯣ꯫ ꯍꯣꯏ ꯃꯥꯁꯤ꯫ ꯑꯦꯁꯄꯤ ꯄꯣꯏꯔꯩꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯈꯪꯍꯧꯗꯅ ꯀꯟꯅ ꯁꯤꯠꯂꯤ꯫ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯇꯥꯏ꯫ ꯖꯦꯀꯣꯕꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯇ꯭ꯌꯨꯁꯟꯗ ꯊꯤꯜꯂꯝꯂꯒ ꯃꯆꯦ ꯍꯣꯏꯗ ꯆꯠꯈꯤꯕ ꯃꯇꯝꯅꯤ꯫ ꯇ꯭ꯌꯨꯁꯟ ꯁꯨꯇꯤ ꯊꯥꯅꯔꯛꯄ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯖꯦꯀꯣꯕ ꯁꯣꯝꯗ ꯃꯆꯦꯒ ꯋꯥꯔꯤ ꯇꯥꯟꯅꯔꯤ꯫ ꯖꯦꯅꯤꯐꯔꯅ, ꯊꯣꯏꯕ, ꯅꯣꯏꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯆꯦꯁꯤꯁꯨ ꯌꯥꯔꯒꯦ꯫ ꯆꯦꯁꯤ, ꯁꯣꯏꯗ꯭ꯔꯤꯉꯩꯁꯤꯗ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯍꯧꯒꯦ꯫ ꯁꯣꯏꯈ꯭ꯔꯕꯗꯤ ꯃꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯤꯡꯉꯝꯗꯕ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯁꯣꯅꯤꯌꯥ, ꯅꯪꯗꯤ ꯀꯩ ꯈꯟꯒꯦ? ꯏꯆꯦ, ꯑꯩꯁꯨ ꯖꯦꯀꯣꯕꯅ ꯍꯥꯏꯔꯤꯕꯁꯦ ꯐꯒꯅꯤ ꯈꯜꯂꯤ꯫ ꯃꯇꯝ ꯈꯔꯗꯤ ꯂꯩꯖꯔꯨꯔꯁꯅꯨ꯫ ꯐꯔꯦ꯫ ꯑꯁꯣꯝꯗꯅ ꯑꯦꯅꯤꯅ, ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯂꯥꯛꯇꯦꯗꯀꯣ, ꯑꯩ ꯏꯇꯣꯝꯇ ꯉꯥꯏꯔꯦꯕ, ꯄꯦꯜꯂꯕꯅꯤ꯫ ꯅꯣꯡꯁꯤꯗ ꯃꯔꯣꯝ ꯑꯃ ꯁꯨꯝ ꯀꯟꯖꯤꯜꯂꯛꯏ꯫ ꯑꯦꯅꯤ ꯃꯄꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯟꯗ ꯀꯥꯔ ꯑꯃ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯑꯦꯅꯤ, ꯂꯥꯛꯑꯣ꯫ ꯑꯦꯅꯤ ꯍꯔꯥꯎꯅ, ꯄꯥꯕꯨꯡꯆꯣ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ? ꯈꯪꯗꯦꯅꯦ, ꯌꯨꯝꯗꯁꯨ ꯂꯩꯍꯧꯗꯦ ꯇꯧꯔꯤꯁꯦ꯫ ꯑꯦꯅꯤ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯦ꯫ ꯒꯥꯔꯤꯗꯣ ꯃꯤ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯊꯧꯔꯒ ꯂꯥꯛꯏ꯫ ꯄꯥꯕꯨꯡꯆꯣ, ꯀꯥꯏꯗꯅꯣ ꯆꯠꯂꯤꯁꯤꯕꯣ? ꯑꯦꯅꯤꯅ ꯑꯣꯟꯊꯣꯔꯛꯄꯗ ꯔꯣꯖꯔ ꯑꯣꯏꯔꯝꯗꯕꯗꯨꯗ ꯃꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯕꯅꯤ꯫ ꯑꯦꯅꯤ, ꯂꯥꯎꯒꯅꯨ, ꯑꯩ ꯑꯃꯨꯡ ꯑꯕꯥꯁꯅꯤ, ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ? ꯑꯦꯅꯤ ꯃꯕꯨꯡꯗꯣ ꯍꯟꯇꯔꯅꯤ, ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯩꯝꯇ ꯈꯪꯖꯗꯦ꯫ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯃꯠꯇꯅꯁꯨ ꯍꯥꯏꯗꯣꯛꯄꯤꯗꯦ꯫ ꯃꯥꯗꯤ ꯃꯁꯥꯗꯨ ꯀꯤꯕꯅ ꯊꯛ ꯅꯤꯛꯏ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯕꯥꯁ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯌꯥꯝꯕꯨꯡꯒꯤ ꯑꯦꯅꯤ, ꯌꯥꯝꯕꯨꯡꯕꯨ ꯀꯤꯒꯅꯨ꯫
ꯑꯩ ꯏꯆꯟꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ, ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯎꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯔꯕ ꯌꯥꯝꯕꯨꯡꯁꯦ ꯃꯤꯔꯣꯠ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤꯅ ꯅꯈꯣꯏ ꯃꯌꯥꯝꯒ ꯀꯨꯏꯅ ꯂꯣꯏꯅꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯦꯅꯤ ꯀꯤꯔꯝꯕ ꯑꯗꯣ ꯑꯕꯥꯁꯀꯤ ꯁꯦꯡꯂꯕ ꯋꯥꯍꯩꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯕꯨꯡ ꯑꯃ ꯃꯥꯡꯈꯤ ꯍꯥꯏꯕꯗꯤ ꯈꯪꯏ, ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯁꯤꯡꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯇꯝ ꯅꯠꯇꯕꯅꯤꯅ ꯃꯁꯛꯇꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯌꯥꯝꯕꯣ, ꯑꯩꯗꯤ ꯌꯥꯝꯕꯨꯡ ꯑꯃ ꯂꯩꯈꯤ ꯍꯥꯏꯕꯗꯤ ꯈꯪꯏ, ꯑꯗꯨꯕꯨ ꯁꯛꯇꯤ ꯈꯪꯂꯨꯗ꯭ꯔꯦ꯫ ꯊꯥꯏꯅꯒꯤ ꯐꯣꯇꯣꯒꯁꯨ ꯌꯥꯝꯅ ꯈꯦꯠꯅꯔꯦ, ꯑꯗꯨꯅ ꯈꯪꯂꯨꯗ꯭ꯔꯦ꯫ ꯍꯣꯏ, ꯌꯥꯝꯕꯨꯡꯗꯤ ꯆꯍꯤ 13 ꯑꯗꯨꯋꯥꯏꯗꯒꯤ ꯕꯣꯔꯗꯤꯡꯗꯩ ꯆꯥꯎꯔꯛꯑꯦ, ꯑꯗꯨꯅ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯈꯪꯕ ꯉꯝꯗꯕꯅꯤ꯫ ꯌꯥꯝꯕꯣ, ꯀꯩꯒꯤꯅꯣ ꯌꯥꯝꯕꯨꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯔꯣꯠ ꯑꯣꯏꯗꯨꯅ ꯂꯩꯔꯤꯁꯦ? ꯏꯅꯦ, ꯌꯥꯝꯕꯨꯡꯁꯦ ꯃꯄꯣꯛ ꯊꯤꯅ ꯄꯣꯛꯄꯤꯔꯝꯃꯤ꯫ ꯑꯩꯗꯤ ꯍꯟꯇꯔꯅꯤ, ꯚꯦꯝꯄꯥꯌꯔ ꯋꯨꯜꯐ ꯃꯌꯥꯝꯕꯨ ꯍꯥꯠꯅꯕ ꯊꯣꯔꯛꯄꯅꯤ, ꯑꯗꯨꯅꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯤꯔꯣꯠ ꯑꯣꯏꯔꯤꯕꯁꯦ꯫ ꯑꯦꯅꯤꯗꯤ ꯉꯁꯤꯇ ꯈꯪꯕꯅꯤꯅ ꯑꯉꯛꯄ ꯐꯥꯎꯏ꯫ ꯀꯔꯤ, ꯌꯥꯝꯕꯨꯡꯕꯨ ꯍꯟꯇꯔ? ꯃꯥꯅꯤ, ꯍꯟꯇꯔ ꯈꯛꯇꯁꯨ ꯅꯠꯇꯦ, ꯋꯤꯖꯥꯔꯗꯁꯨꯅꯤ, ꯑꯗꯨꯅ ꯃꯤꯒꯤ ꯁꯛꯂꯣꯟ ꯑꯣꯟꯕ ꯉꯝꯕꯅꯤ꯫ ꯑꯦꯅꯤ ꯉꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ꯫ ꯃꯝꯃꯤ, ꯏꯃꯥꯁꯤꯗꯤ ꯀꯝꯗꯧꯔꯤ? ꯑꯩꯒꯥꯕꯣꯛꯇꯤ ꯀꯜꯂꯤꯕ꯭ꯔꯥ? ꯃꯝꯃꯤ ꯄꯤꯡꯀꯤꯗꯤ ꯌꯥꯝꯕꯨꯡꯒꯤ ꯐꯣꯇꯣꯗ ꯐꯥꯎ ꯗꯨꯛ ꯊꯥꯕꯅꯤ, ꯑꯩꯒꯥꯕꯣꯛꯁꯨ ꯌꯥꯝꯅ ꯀꯟꯕꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯑꯕꯥꯁ ꯃꯃꯥꯁꯤ ꯄꯤꯡꯀꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯕꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯌꯥꯝꯕꯨꯡ ꯂꯥꯛꯈꯤꯅꯤ, ꯏꯃꯥꯁꯤ ꯎꯅꯕ ꯈꯔ ꯇꯝꯕꯤꯌꯨꯀꯣ꯫ ꯍꯣꯏ ꯌꯥꯝꯕꯨꯡ꯫ ꯁꯣꯝꯗꯅ ꯖꯦꯀꯣꯕꯅ ꯇ꯭ꯌꯨꯁꯟ ꯃꯐꯝꯗ ꯂꯩꯔꯝꯗꯕꯗꯨꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯦꯅꯤꯗꯤ? ꯖꯦꯀꯣꯕ ꯉꯛꯅ, ꯀꯔꯤꯅꯣ ꯃꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅꯗꯤ ꯔꯣꯖꯔꯅ ꯂꯧꯕ ꯂꯥꯛꯑꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯛꯏꯅ? ꯀꯩꯅꯣ ꯌꯥꯝꯕꯣ, ꯌꯥꯝꯕꯨꯡ ꯔꯣꯖꯔꯗꯤ ꯉꯁꯥꯏꯗꯒꯤ ꯂꯩꯕꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯖꯦꯀꯣꯕ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯦ꯫ ꯔꯣꯖꯔ, ꯍꯣ ꯔꯣꯖꯔ! ꯔꯣꯖꯔꯁꯨ ꯊꯣꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏ ꯑꯅꯤꯗꯤ? ꯀꯩꯅꯣ, ꯅꯪꯒ ꯇ꯭ꯌꯨꯁꯟ ꯆꯠꯃꯤꯟꯅꯈ꯭ꯔꯒ ꯑꯩꯉꯣꯟꯗ ꯍꯪꯉꯤꯁꯤꯕꯣ? ꯁꯦꯀ꯭ꯌꯨꯔꯤꯇꯤꯅꯗꯤ ꯅꯪꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯍꯦꯔꯥ, ꯑꯩꯅ ꯌꯨꯝꯗ ꯉꯁꯥꯏꯗꯩ ꯂꯩꯔꯒ꯫ ꯑꯅꯤꯗꯨ ꯌꯦꯡꯅꯩ, ꯑꯗꯩꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯆꯞ ꯃꯥꯟꯅꯅ꯫ ꯑꯕꯥꯁ! ꯀꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯆꯥꯏꯅꯤꯕꯨ ꯊꯤꯔꯗꯣꯏꯁꯦ? ꯑꯩ ꯈꯪꯗꯦ, ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯆꯟꯅꯨꯄꯤꯕꯨ ꯐꯥꯔꯤꯁꯦ? ꯉꯥꯏꯈꯣ, ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯤ, ꯊꯥꯖꯕ ꯂꯩ, ꯏꯆꯥꯏꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯒꯦꯠ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯒꯦꯠꯇꯨ ꯍꯥꯡꯂꯦ꯫ ꯍꯩꯃꯥ, ꯏꯕꯦꯝꯃ, ꯏꯆꯥꯗꯤ ꯀꯥꯏꯗ ꯆꯠꯂꯨꯔꯤꯕ? ꯀꯀꯥ, ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯆꯪꯉꯨ ꯆꯪꯉꯨ꯫ ꯑꯦꯅꯤ ꯃꯌꯨꯝ ꯆꯪꯂꯛꯂꯦ꯫ ꯖꯦꯀꯣꯕꯅ, ꯑꯦꯅꯤ, ꯏꯆꯥꯕꯨ ꯀꯥꯏꯗ ꯆꯠꯂꯨꯔꯤꯅꯣ? ꯄꯥꯕꯨꯡ, ꯑꯩꯗꯣ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ꯫ ꯄꯥꯕꯨꯡ ꯂꯣꯏꯅ ꯈꯪꯉꯦ, ꯐꯔꯦ ꯐꯔꯦ, ꯆꯪꯉꯣ꯫ ꯑꯦꯅꯤ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ, ꯇꯨꯃꯤꯟ ꯀꯥꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯤꯡꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ꯫ ꯃꯃꯤꯆꯣ! ꯑꯦꯅꯤ, ꯀꯩꯗꯧꯔꯒꯦ? ꯑꯦꯅꯤ ꯄꯤꯡꯀꯤꯕꯨ ꯀꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯅ, ꯌꯥꯝꯕꯨꯡꯗꯣ ꯎꯅꯔꯦ, ꯑꯩ ꯌꯥꯝꯕꯨꯡ ꯃꯁꯛ ꯈꯪꯉꯦ, ꯄꯥꯕꯨꯡ ꯆꯧ ꯁꯥꯔꯒ ꯇ꯭ꯌꯨꯁꯟ ꯃꯐꯝꯗꯒꯤ ꯂꯧꯕ ꯂꯥꯛꯑꯦ꯫ ꯄꯤꯡꯀꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯑꯉꯛꯄ ꯐꯥꯎꯏ꯫ ꯑꯦꯅꯤ, ꯅꯪ ꯍꯥꯏꯁꯤꯕꯣ ꯑꯆꯨꯝꯕꯔꯣ ꯍꯥ? ꯁꯦ, ꯃꯃꯤꯆꯧꯗ ꯐꯖꯅ ꯍꯥꯏꯌꯨꯁꯦ꯫ ꯑꯦꯅꯤꯗꯨ ꯀꯞꯂꯦ꯫ ꯑꯆꯨꯝꯕꯅꯤ, ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝꯕꯨꯡ ꯀꯅꯥꯅꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯍꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯏꯆꯥꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯍꯥꯏꯗꯕꯅꯤ꯫ ꯉꯥꯏꯈꯣ, ꯅꯣꯏ ꯌꯥꯝꯕꯨꯡꯗꯣ ꯃꯁꯛ ꯐꯖꯕ꯭ꯔꯥ? ꯀꯥꯏꯗ ꯂꯩ ꯈꯪꯕ꯭ꯔꯥ? ꯑꯦꯅꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯐꯖꯩ, ꯌꯥꯝ ꯐꯖꯩ, ꯃꯤꯁꯨ ꯌꯥꯝꯅ ꯆꯥꯎꯏ, ꯃꯁꯥꯒꯗꯣ ꯌꯥꯝ ꯐꯩ, ꯇꯦꯇꯨ ꯃꯌꯥꯝꯁꯨ ꯍꯛꯏ, ꯃꯉꯛ ꯁꯝꯗꯁꯨ ꯍꯛꯏ, ꯑꯗꯣ ꯐꯖꯔꯁꯨ ꯑꯩꯗꯤ ꯀꯤꯖꯩꯉꯣ, ꯃꯃꯤꯠꯇꯣ ꯕ꯭ꯂꯦꯛ ꯉꯥꯛꯇ ꯑꯣꯏꯌꯦ꯫ ꯄꯤꯡꯀꯤ ꯑꯦꯅꯤꯒꯤ ꯋꯥꯍꯩꯗꯨꯗ ꯃꯆꯥꯕꯨ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯐꯖꯗ꯭ꯔꯗꯤ ꯀꯩꯅꯣ, ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯅꯤ ꯁꯅꯥ, ꯑꯩꯁꯨ ꯏꯆꯥꯕꯨ ꯎꯅꯕ ꯁꯣꯏꯗꯅ ꯆꯠꯀꯅꯤ꯫ ꯑꯩꯗꯤ ꯌꯥꯝꯕꯨꯡꯒꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯈꯪꯉꯤ, ꯃꯥꯅ ꯄꯤꯔꯛꯏ, ꯀꯅꯥꯝꯇ ꯄꯤꯊꯣꯛꯀꯅꯨꯁꯨ ꯍꯥꯏꯌꯦ꯫ ꯍꯥ, ꯅꯣꯏ ꯌꯥꯝꯕꯨꯡꯒꯤ ꯅꯝꯕꯔꯕ? ꯀꯗꯥꯏ, ꯄꯤꯔꯛꯑꯣꯁꯦ, ꯃꯃꯤꯆꯧ ꯐꯣꯟ ꯇꯧꯒꯦ꯫ ꯄꯤꯡꯀꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯂꯧꯔꯒ ꯑꯕꯥꯁꯇ ꯀꯣꯜ ꯇꯧꯏ꯫ ꯍꯜꯂꯣ? ꯄꯤꯡꯀꯤ ꯀꯨꯏꯅ ꯈꯣꯟꯖꯦꯜ ꯇꯥꯔꯨꯗ꯭ꯔꯕ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯁꯥꯗꯨ ꯇꯨꯖꯨꯡꯉꯤ꯫ ꯄꯤꯔꯥꯡꯁꯨ ꯈꯪꯍꯧꯗꯅ ꯇꯞ ꯇꯞ ꯇꯥꯔꯛꯏ꯫ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯅ ꯅꯨꯡꯁꯤꯅ, ꯁꯅꯥ, ꯏꯃꯥꯁꯤ, ꯏꯆꯥꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯏꯆꯥꯕꯨ ꯀꯔꯤ ꯆꯥꯔꯤꯕꯒꯦ? ꯏꯃꯥꯁꯤ, ꯑꯩꯗꯤ ꯃꯐꯝ ꯍꯥꯏꯕ ꯑꯀꯛꯅꯕ ꯂꯩꯇꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯃꯐꯝꯅꯤ꯫ ꯅꯆꯥ ꯑꯍꯥꯎꯕ ꯌꯥꯝꯅ ꯆꯥꯔꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯏꯃꯥꯁꯤ꯫ ꯏꯃꯥꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯉꯁꯤ ꯐꯥꯎꯕ
ꯏꯆꯥꯕꯨ ꯅꯤꯡꯁꯤꯡꯗꯕ ꯅꯨꯃꯤꯠ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ꯫ ꯏꯁꯣꯔ ꯃꯥꯅ ꯎꯕꯤꯔ ꯃꯥꯜꯂꯦ ꯑꯩꯅ ꯏꯆꯥꯕꯨ ꯅꯨꯡꯇꯤꯒꯤ ꯅꯤꯡꯖꯕꯁꯦ ꯑꯁꯤꯃꯛꯅ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯉꯁꯤꯗꯤ ꯀꯨꯏꯅ ꯇꯥꯔꯨꯗ꯭ꯔꯕ ꯏꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯂꯦ꯫ ꯏꯃꯥꯁꯤ ꯀꯞꯀꯅꯨ, ꯅꯆꯥꯕꯨ ꯃꯤ ꯍꯥꯠꯄꯅꯤ ꯐꯠꯇꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨꯀꯣ꯫ ꯏꯆꯥꯅ ꯃꯤ ꯍꯥꯠꯂꯨꯔꯁꯨ ꯅꯃꯥ ꯑꯩꯅ ꯏꯆꯥꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯅꯨꯡꯁꯤꯗꯕ ꯉꯝꯂꯣꯏ꯫ ꯃꯌꯥꯝꯅꯅꯦ ꯏꯆꯥꯕꯨ ꯂꯥꯟꯅ ꯂꯧꯔꯕꯁꯨ ꯅꯃꯥꯁꯤ ꯑꯩꯅꯗꯤ ꯀꯩꯗꯧꯉꯩꯗ ꯂꯥꯟꯅ ꯂꯧꯒꯦ ꯈꯟꯗꯦꯀꯣ꯫ ꯃꯗꯣ ꯅꯪꯒꯤ ꯅꯊꯧꯅꯤ꯫ ꯍꯣꯏ ꯃꯥꯁꯤ, ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯑꯃꯃꯨꯛ ꯂꯩꯔꯕꯗꯤ ꯑꯩꯕꯨ ꯊꯥꯕꯨꯝ ꯇꯔꯥꯅꯥꯎ ꯄꯨꯔꯒ ꯑꯁꯦꯡꯕ ꯏꯃꯥꯒꯤ ꯅꯆꯥ ꯑꯣꯏꯕ ꯐꯪꯍꯟꯕꯤꯌꯨꯀꯣ꯫ ꯄꯤꯡꯀꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ꯫ ꯏꯃꯥꯒꯤ ꯁꯅꯥ, ꯏꯆꯥꯒꯤ ꯈꯣꯟꯖꯦꯜ ꯈꯛꯇꯅ ꯄꯦꯜꯂꯛꯇ꯭ꯔꯤ꯫ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝꯗꯣ ꯑꯃꯨꯛꯇꯗꯤ ꯏꯃꯥꯁꯤꯗ ꯎꯍꯟꯕꯤꯌꯨꯕ꯫ ꯑꯕꯥꯁꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯞꯄꯤ꯫ ꯏꯃꯥꯁꯤ, ꯑꯩ ꯏꯃꯥꯁꯤꯕꯨ ꯎꯅꯕ ꯂꯥꯛꯀꯅꯤꯌꯦ꯫ ꯌꯥꯗꯦ ꯁꯅꯥ, ꯃꯗꯨ ꯌꯥꯗꯦ꯫ ꯌꯨꯝꯗ ꯂꯥꯛꯂꯕꯗꯤ ꯃꯈꯣꯏꯅ ꯏꯆꯥꯕꯨ ꯐꯥꯈꯤꯅꯤ꯫ ꯂꯥꯛꯀꯅꯨ꯫ ꯏꯃꯥꯁꯤ ꯑꯣꯏꯅ ꯂꯥꯛꯀꯦ, ꯃꯐꯝꯗꯣ ꯍꯥꯏꯔꯣ꯫ ꯐꯔꯦ, ꯑꯩ ꯍꯌꯦꯡ ꯃꯐꯝꯁꯤꯗ ꯏꯃꯥꯁꯤꯕꯨ ꯄꯨꯡ 1 ꯁ꯭ꯋꯥꯏꯗ ꯉꯥꯏꯔꯝꯂꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯏꯃꯥꯁꯤ ꯂꯥꯛꯀꯦꯀꯣ꯫ ꯏꯃꯥꯁꯤ, ꯑꯩ ꯊꯝꯂꯒꯦ꯫ ꯊꯝꯃꯣ ꯊꯝꯃꯣ꯫ ꯐꯣꯟꯗꯣ ꯊꯝꯅꯈ꯭ꯔꯦ꯫ ꯑꯦꯅꯤ, ꯀꯅꯥꯗꯁꯨ ꯅꯣꯏ ꯌꯥꯝꯃꯨ ꯍꯌꯦꯡ ꯎꯅꯒꯅꯤ ꯍꯥꯏꯒꯅꯨꯀꯣ꯫ ꯍꯣꯏ ꯃꯃꯤꯆꯧ, ꯑꯩ ꯀꯅꯥꯝꯇꯗ ꯍꯥꯏꯔꯣꯏꯌꯦ꯫ ꯐꯔꯦ ꯐꯔꯦ, ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ, ꯆꯥꯅꯕꯅꯦ ꯃꯃꯤꯆꯧ ꯊꯤꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯃꯃꯤꯆꯧ꯫ ꯅꯨꯃꯤꯠꯇꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯔꯒ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯕ ꯆꯪꯅꯈ꯭ꯔꯦ꯫ ꯄꯤꯡꯀꯤ ꯅꯨꯡꯗꯥꯡꯒꯤ ꯇꯨꯝꯃꯝꯗꯥꯏꯗ ꯑꯃꯨꯛ ꯃꯆꯥꯒꯤ ꯆꯥꯎꯅ ꯊꯦꯠꯂꯤꯕ ꯐꯣꯇꯣꯗꯨ ꯌꯦꯡꯖꯩ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯏꯆꯥ ꯁꯅꯥ ꯎꯕ ꯐꯪꯂꯅꯤꯀꯣ꯫ ꯄꯤꯡꯀꯤ, ꯀꯩꯗꯧꯔꯦ? ꯄꯤꯡꯀꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯍꯥ, ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯔꯣꯖꯔ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯐꯃꯨꯡꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯇꯞꯅ, ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯅꯕ ꯅꯠꯇ꯭ꯔꯥ? ꯄꯤꯡꯀꯤꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯍꯣꯏ, ꯀꯩꯗꯧꯔꯒꯦꯗꯣ? ꯁꯨꯝ ꯍꯪꯕꯅꯤꯗ꯫ ꯌꯥꯝꯕꯣ, ꯍꯌꯦꯡꯗꯤ ꯑꯩ ꯌꯨꯝꯗ ꯆꯠꯂꯨꯒꯦ꯫ ꯔꯣꯖꯔ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯣꯏꯗꯕ ꯉꯥꯡꯕꯁꯨ ꯍꯩꯔꯕ꯭ꯔꯣ? ꯀꯔꯤꯅꯣ, ꯏꯄꯥꯝꯗ ꯆꯠꯇ ꯀꯨꯏꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯄꯨꯡꯗꯤ ꯀꯌꯥꯗꯅꯣ? ꯑꯩ ꯊꯤꯟꯕꯤꯒꯦ꯫ ꯌꯥꯔꯅꯤ, ꯊꯤꯟꯕꯤꯌꯣ ꯍꯥꯏꯗꯦ, ꯏꯇꯣꯝꯇ ꯆꯠꯇꯣꯏꯅꯦ꯫ ꯆꯠꯅꯤꯡꯉꯀꯥꯟꯗ ꯇꯣꯟꯁꯨ ꯄꯨꯕꯤꯈꯣꯗꯅ꯫ ꯄꯨꯔꯣꯏ, ꯄꯨꯕꯒ ꯌꯥꯄꯣꯟꯇꯦ, ꯏꯇꯣꯝꯇ ꯆꯠꯇꯣꯏꯅꯦ꯫ ꯍꯣꯏꯗ, ꯅꯇꯣꯝꯗ ꯆꯠꯂꯨ ꯀꯣꯅꯦ꯫ ꯑꯁ, ꯇꯨꯝꯃꯁꯦꯕ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯂꯅꯤꯅꯦ, ꯇꯨꯝꯃꯣ ꯇꯨꯝꯃꯣ꯫ ꯑꯁꯣꯝꯗꯅ ꯖꯦꯀꯣꯞ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ, ꯋꯥꯈꯜꯗꯨ ꯖꯥꯠ ꯖꯥꯠ ꯈꯜꯂꯛꯏ꯫ ꯁꯅꯥ, ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇꯝꯁꯨ ꯃꯑꯣꯡ ꯑꯣꯟꯕ ꯉꯝꯂꯕꯀꯣ꯫ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ? ꯌꯥꯝꯕꯣ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯒ ꯃꯪꯉꯤꯗꯨꯅ ꯀꯩꯒꯤ? ꯀꯩꯁꯨ ꯇꯧꯗꯦ ꯃꯤ ꯅꯪꯕꯣ, ꯇꯨꯝꯃꯣ ꯇꯨꯝꯗꯧꯕ꯫ ꯑꯄꯪ ꯃꯤ ꯅꯪꯗꯤ ꯀꯩꯝꯇ ꯈꯪꯉꯣꯏ꯫ ꯕꯨꯙꯨ ꯆꯨꯗꯅꯅꯦ ꯑꯗꯨꯝ ꯂꯩꯔꯣ꯫ ꯍꯩꯃꯥ, ꯅꯣꯏꯅ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯒ ꯑꯩꯅ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ? ꯑꯗꯨꯅꯕꯨ ꯈꯪꯂꯨꯔꯅꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯀꯥꯏꯗꯩ ꯈꯪꯅꯅꯤꯒꯦ? ꯅꯣꯡ ꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯗꯅ ꯑꯗꯨꯝ ꯂꯩꯔꯒꯕꯣ? ꯀꯔꯤ ꯈꯪꯗꯧꯔꯤꯒꯦꯕ? ꯀꯥꯆꯤꯟ ꯀꯣꯌꯥ ꯀꯔꯤ ꯃꯣꯠꯂꯤꯒꯦꯅꯦ ꯊꯤꯔ ꯁꯦꯡꯉꯨꯆꯣ ꯅꯪꯗꯤ꯫ ꯑꯁ, ꯃꯁꯤ ꯃꯧꯒꯤ ꯃꯊꯧ ꯅꯠꯇꯕ꯭ꯔꯣ? ꯍꯣꯏ, ꯃꯥꯅꯦ꯫ ꯅꯆꯥ ꯅꯋꯥ ꯍꯜꯂꯛꯇꯕꯁꯨꯅꯦ ꯅꯪꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ꯫ ꯀꯅꯥ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯒꯦ? ꯌꯥꯔꯦ ꯇꯨꯝꯃꯣ꯫ ꯕꯨꯙꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯕ꯭ꯔꯦꯟꯒ ꯐꯛꯆꯤꯜꯂꯛꯀꯗꯧꯔꯦ꯫ ꯇꯣꯟꯗꯤ ꯀꯩꯁꯨ ꯈꯪꯖꯗꯕꯅꯤꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯥꯅ ꯄꯣꯛꯆꯔꯕꯁꯨ ꯄꯤꯡꯀꯤꯅ ꯃꯆꯥ ꯑꯕꯥꯁꯄꯨ ꯍꯦꯟꯅ ꯂꯨꯝꯖꯩ꯫ ꯇꯣꯟꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯇꯤ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯏꯆꯝ ꯆꯝꯖꯕꯅꯤ꯫ ꯃꯁꯥꯁꯨ ꯅꯥꯟꯖꯕꯅꯤꯅ ꯏꯃꯨꯡꯗ ꯊꯕꯛ ꯑꯗꯨꯝ ꯁꯨꯔꯒ ꯂꯩꯖꯩ꯫ ꯋꯥꯔꯤꯁꯨ ꯇꯥꯔꯨꯗꯦ, ꯀꯅꯥꯅꯁꯨ ꯍꯥꯏꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯆꯥ ꯑꯕꯥꯁꯄꯨ ꯃꯅꯤꯄꯨꯔꯗ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯖꯗꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯄꯤꯡꯀꯤ ꯑꯃꯗꯤ ꯇꯣꯟ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯃꯧ ꯑꯃꯒꯤ ꯃꯊꯧ ꯆꯞ ꯆꯥꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯄꯤꯡꯀꯤꯗꯤ ꯅꯣꯡꯃꯇ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯗꯦ꯫ ꯏꯁꯣꯔꯕꯨ ꯋꯥꯔꯧꯖꯩ, ꯃꯔꯝꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗꯕꯅꯤ꯫ ꯎꯕ ꯐꯪꯈꯤꯗꯕꯗꯒꯤ ꯃꯍꯥꯛꯅ ꯌꯣꯛꯆꯕ ꯑꯕꯥꯁ ꯈꯛꯇꯒꯤ ꯐꯣꯇꯣꯗ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯂꯤ꯫ ꯀꯤꯆꯟꯗꯅꯤ꯫ ꯄꯤꯡꯀꯤꯅ, ꯑꯩ ꯉꯥ ꯂꯩꯔꯨꯈꯤꯒꯦ, ꯍꯦꯟꯖꯥꯡꯗꯣ ꯅꯪ ꯈꯔ ꯁꯦꯝꯃꯝꯃꯣ꯫ ꯍꯣꯏ, ꯑꯇꯩꯗꯤ ꯀꯩ ꯊꯣꯡꯁꯦ ꯍꯥꯏꯅꯣ? ꯉꯁꯤꯗꯤꯅꯦ ꯃꯊꯦꯜ ꯃꯌꯥꯝ ꯊꯣꯡꯗꯣꯏꯅꯦ꯫ ꯉꯥꯗ ꯅꯠꯇꯦ, ꯎꯇꯤ ꯑꯁꯪꯕꯁꯨ ꯊꯣꯡꯁꯦ, ꯌꯣꯡꯆꯥꯛꯁꯨ ꯏꯔꯣꯟꯁꯦ, ꯀꯥꯡꯍꯧ ꯑꯃꯒ, ꯑꯗꯒꯤ ꯆꯝꯐꯨꯠ ꯑꯃꯒ ꯇꯧꯁꯦ꯫ ꯇꯣꯟꯗꯣ ꯅꯣꯛꯏ꯫ ꯀꯩ ꯂꯩꯒꯦ ꯍꯥꯏꯁꯤꯕꯣ? ꯏꯇꯩꯒꯤ ꯕꯥꯔꯗꯦꯒ ꯇꯥꯔꯤꯔꯥꯕ? ꯍꯩ, ꯏꯄꯥꯝꯗ ꯆꯠꯇꯣꯏꯅꯦ, ꯕꯕꯥ ꯄꯤꯖꯔꯨꯒꯦ꯫ ꯍꯣꯏ, ꯕꯕꯥꯒꯤ ꯕꯥꯔꯗꯦꯅꯦ꯫ ꯑꯗꯣ ꯉꯁꯥꯏꯅ ꯍꯥꯏ ꯌꯥꯗ꯭ꯔꯣ?
ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤꯅꯦ ꯑꯩꯈꯣꯏ ꯄꯟꯊꯧꯒꯤꯁꯨ ꯈꯔ ꯄꯨꯕꯤꯈꯣ ꯍꯣꯏ ꯍꯣꯏ ꯁꯦꯝꯃꯝꯃꯣꯀꯣ ꯑꯩ ꯀꯨꯏꯔꯛꯑꯣꯏ ꯄꯤꯡꯀꯤ ꯉꯥ ꯂꯩꯕ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯆꯪꯗꯅ ꯃꯊꯦꯜ ꯃꯌꯥꯝꯗꯨ ꯊꯣꯡꯃꯤꯟꯅꯔꯦ ꯃꯌꯥꯝꯁꯨ ꯆꯥꯅꯕ ꯆꯪꯅꯔꯛꯏ ꯖꯦꯀꯣꯕꯅ ꯀꯩꯅꯣ ꯆꯩꯔꯥꯎꯕꯗꯤ ꯂꯣꯏꯈ꯭ꯔꯗꯥꯏꯅꯦ ꯇꯣꯟ ꯏꯄꯪ ꯄꯪꯈꯩ ꯄꯤꯡꯀꯤꯒꯤ ꯕꯕꯥꯒꯤ ꯕꯥꯔꯗꯦꯅꯦꯌꯦ ꯋꯥ ꯃꯄꯥꯝꯗ ꯕꯥꯔꯗꯦ ꯇꯧꯗꯣꯏꯗꯨꯗ ꯁꯤꯗ ꯑꯣꯏꯅ ꯕꯥꯔꯗꯦ ꯃꯄꯨ ꯌꯥꯎꯗꯨꯅ ꯄꯥꯡꯊꯣꯛꯇꯣꯏꯕ ꯌꯥꯏ ꯌꯥꯏ ꯅꯣꯏ ꯃꯌꯥꯝꯁꯨ ꯍꯥꯎꯅ ꯄꯤꯖꯔꯝꯂꯒ ꯕꯕꯥꯒꯤꯁꯨ ꯀꯀꯥꯒꯤꯁꯨ ꯊꯤꯜꯂꯨꯒꯦ ꯇꯧꯕꯅꯤ ꯇꯣꯟ ꯅꯪꯗꯤ ꯆꯠꯇꯣꯏꯔꯣ ꯔꯣꯖꯔꯅ ꯐꯠ ꯈꯨꯝꯃꯛꯏ ꯑꯅꯤꯃꯛꯇꯤ ꯆꯠꯊꯣꯛꯀꯅꯣ ꯄꯤꯡꯀꯤ ꯅꯪꯗꯪ ꯀꯣꯛ ꯊꯤꯜꯂꯨꯁꯣ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯑꯩꯗꯤ ꯌꯥꯎꯔꯔꯣꯏꯒꯦ ꯕꯤꯃꯣꯂꯥꯅ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏꯗꯤ ꯈꯪꯕꯨ ꯈꯪꯂꯨꯗ꯭ꯔꯦꯗꯅ ꯍꯩ ꯑꯦꯅꯤꯌꯥ ꯁ꯭ꯀꯨꯜꯗꯣ ꯊꯦꯡꯅꯅꯤ ꯂꯥꯛꯑꯣꯅꯤ ꯅꯪꯕꯣ ꯃꯥꯔꯁꯤꯅ ꯑꯃꯨꯛ ꯂꯣꯏꯗ꯭ꯔꯤꯖꯥꯠꯂꯣ ꯃꯁꯤꯕꯣ ꯊꯣꯏꯕ ꯀꯧꯕꯤꯔꯨꯆꯣꯗꯅ ꯑꯝꯇ ꯂꯣꯏꯍꯧꯔꯕꯅꯦ ꯂꯥꯛꯑꯅꯤ ꯑꯦꯅꯤꯁꯨ ꯆꯪꯉꯛꯂꯦ ꯍꯩꯃꯥ ꯃꯊꯦꯜ ꯃꯌꯥꯝꯁꯤꯗꯤ ꯀꯩ ꯂꯩꯔꯤꯒꯦ ꯑꯩ ꯌꯨꯝꯗ ꯆꯠꯇꯣꯏꯅꯦ ꯅꯣꯏ ꯄꯨꯄꯨꯒꯤꯁꯨ ꯄꯤꯖꯗꯣꯏꯅꯦ ꯑꯗꯨꯅꯅꯦ ꯑꯦꯅꯤ ꯄꯪ ꯄꯪꯈꯩ ꯑꯗꯨꯗꯤ ꯌꯥꯝꯕꯨꯡ ꯎꯅꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯇꯣꯛꯑꯕꯣ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯉꯛꯏ ꯖꯦꯀꯣꯕꯅ ꯁꯠ ꯈꯨꯝꯃꯛꯏ ꯍꯩ ꯆꯥꯗꯧꯗꯣ ꯆꯥꯔꯣ ꯅꯣꯏ ꯃꯃꯤ ꯆꯥꯎꯅ ꯆꯠꯇꯣꯏꯁꯦ ꯄꯨꯄꯨ ꯍꯣꯏꯗꯅꯤ ꯀꯥꯏꯗ ꯌꯥꯝꯕꯨꯡꯅꯣ ꯑꯦꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯣꯏ ꯇꯣꯟꯗꯣ ꯑꯃꯨꯛ ꯏꯄꯪ ꯄꯪꯈꯩ ꯄꯤꯡꯀꯤ ꯅꯪꯕꯨ ꯏꯆꯥꯁꯤꯅ ꯎꯅꯗꯣꯏꯔꯣ ꯒꯙꯥꯒꯤ ꯃꯃꯥ ꯃꯆꯥꯁꯤꯗꯤ ꯉꯥꯡꯈ꯭ꯔꯄꯣꯠꯅꯤ ꯍꯩꯊꯣꯏꯕ ꯅꯪꯒꯤ ꯈꯣꯟꯗꯥꯁꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯐꯖꯅ ꯉꯥꯡꯂꯛꯇꯣꯏꯁꯦ ꯆꯥꯗꯧꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯆꯥꯅꯔꯣ ꯄꯤꯡꯀꯤꯅ ꯇꯣꯟꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯃꯉꯛꯇꯣ ꯅꯣꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯟ ꯃꯄꯤꯔꯥ ꯆꯦꯜꯂꯒ ꯃꯣꯃꯣ ꯅꯣꯛꯆꯩ ꯋꯥꯗꯤ ꯀꯩꯝꯇ ꯉꯥꯡꯅꯗ꯭ꯔꯦ ꯃꯌꯥꯝꯗꯣ ꯆꯥꯕ ꯂꯣꯏꯅꯔꯦ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯇꯣꯟꯒ ꯄꯤꯡꯀꯤꯒꯇ ꯉꯥꯏꯍꯧꯔꯕꯅꯤ ꯌꯥꯔꯦ ꯑꯩ ꯂꯣꯏꯁꯤꯟꯍꯧꯔꯒꯦ ꯅꯪ ꯆꯠꯇꯣꯏꯗꯣ ꯆꯠꯂꯨꯔꯣ ꯑꯩꯅꯁꯨ ꯏꯆꯥ ꯁꯅꯥꯗꯣ ꯅꯤꯡꯁꯤꯡꯂꯤ ꯈꯔ ꯇꯝꯕꯤꯌꯨ ꯄꯤꯡꯀꯤ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯒꯦ ꯄꯨꯡꯁꯦ ꯋꯥꯠꯂꯤ 1 ꯑꯗꯨꯋꯥꯏꯗ ꯂꯥꯛꯀꯦ ꯍꯥꯏꯈꯤꯕꯅꯤ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯃꯁꯦ ꯍꯣꯏ ꯃꯧ ꯑꯅꯤꯗꯣ ꯊꯥꯏꯅꯗꯒꯤ ꯃꯌꯨꯝꯗꯁꯨ ꯂꯨꯅ ꯇꯤꯟꯅꯖꯔꯛꯄꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ ꯅꯣꯡꯇ ꯐꯥꯎꯕ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯇꯦ ꯊꯕꯛ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯀꯅꯥꯁꯨ ꯆꯥꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯍꯣꯠꯂꯥꯏꯟꯗ ꯐꯖꯅ ꯃꯆꯥꯒꯤ ꯆꯥꯛꯇꯣ ꯍꯥꯞꯄꯒ ꯊꯝꯈ꯭ꯔꯕꯅꯤ ꯄꯨꯡ 1 ꯇꯥꯒꯗꯧꯕ ꯃꯤꯅꯤꯠ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯄꯤꯡꯀꯤ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯌꯥꯝꯕꯣ ꯔꯣꯖꯔ ꯃꯣꯃꯣ ꯅꯣꯛꯂꯒ ꯆꯠꯂꯨꯔꯣ ꯍꯣꯏ ꯌꯥꯝꯕꯣꯡ ꯄꯤꯡꯀꯤꯅ ꯊꯣꯔꯛꯄꯗ ꯇꯣꯟ ꯃꯈꯥꯗ ꯉꯥꯏꯔꯝꯃꯤ ꯈꯥꯎ ꯑꯃꯁꯨ ꯄꯥꯏ ꯁꯤ ꯏꯆꯥ ꯁꯅꯥꯗꯣ ꯄꯤꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯄꯤꯡꯀꯤ ꯀꯥꯔ ꯑꯃ ꯊꯧꯔꯒ ꯃꯆꯥꯅ ꯍꯥꯏꯔꯛꯄ ꯃꯐꯝꯗꯨꯗ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯔꯣꯖꯔ ꯍꯥꯎ ꯂꯣꯏꯁꯤꯜꯂꯣꯗꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯂꯧꯕꯤꯔꯨꯔꯁꯦ ꯁ꯭ꯀꯨꯜ ꯀꯥꯔꯝꯂꯣꯏꯗ꯭ꯔꯣ ꯉꯁꯤꯗꯤ ꯀꯥꯔꯨꯔꯅꯨꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯩ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯔꯣꯖꯔꯁꯨ ꯂꯣꯏꯁꯤꯜꯂꯒ ꯖꯦꯀꯣꯕꯀ ꯃꯆꯦꯁꯤ ꯍꯣꯏꯗ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯧꯔꯦ ꯁꯣꯅꯤꯌꯥꯅ ꯍꯩꯃꯥ ꯅꯣꯏ ꯂꯥꯛꯑꯕꯣ ꯑꯍꯣꯏ ꯏꯇꯩꯃ ꯑꯉꯥꯡꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕꯣ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯆꯦꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯝꯃꯅꯤ ꯆꯠꯈ꯭ꯔꯦ ꯔꯤꯒꯥꯟ ꯅꯪꯕꯨ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯃꯃꯥ ꯔꯤꯒꯥꯟꯁꯨ ꯊꯣꯔꯛꯑꯦ ꯖꯦꯀꯣꯕꯅ ꯂꯥꯎ ꯑꯪꯀꯜ ꯍꯣꯏꯗ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯁꯤ ꯔꯤꯒꯥꯟ ꯑꯪꯀꯜ ꯍꯣꯏ ꯑꯟꯇꯤ ꯍꯣꯏꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯀꯅꯨ ꯍꯣꯏ ꯃꯃꯥ ꯁꯣꯅꯤꯌꯥꯅ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯔꯦ ꯆꯠꯂꯣ ꯑꯅꯤꯗꯣ ꯑꯃꯨꯛ ꯑꯦꯟꯖꯦꯜ ꯍꯣꯏꯗ ꯂꯥꯛꯂꯦ ꯊꯣꯏꯕꯤꯅ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯔꯣꯖꯔ ꯖꯦꯀꯣꯕ ꯅꯣꯏ ꯂꯥꯛꯑꯕꯣ ꯍꯩ ꯏꯕꯦꯝꯃ ꯍꯩꯃꯥ ꯏꯁꯨ ꯔꯦꯒꯥꯟꯁꯨ ꯌꯥꯎꯔꯤꯗꯅ ꯔꯦꯒꯥꯟꯅ ꯃꯕꯨꯛ ꯀꯣꯟꯁꯤꯜꯂꯤ ꯕꯨꯕꯣꯛ ꯅꯨꯡꯁꯤꯕꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯁꯦꯟꯕꯨ ꯂꯣꯏꯈ꯭ꯔꯕꯣ ꯂꯣꯏꯔꯕꯅꯤ ꯑꯦꯟꯖꯦꯜꯒ ꯃꯆꯥ ꯂꯤꯌꯣꯒꯗꯣ ꯊꯣꯛꯃꯤꯟꯅꯔꯛꯏ ꯂꯥꯎ ꯃꯃꯥꯒꯤ ꯂꯤꯌꯣ ꯃꯇꯝ ꯈꯔꯗꯤ ꯑꯪꯀꯜ ꯍꯣꯏꯗ ꯂꯩꯔꯨꯔꯣ ꯑꯪꯀꯜ ꯍꯣꯏꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯜꯂꯨꯀꯣ ꯍꯣꯏ ꯃꯃꯥ ꯕꯣ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯨꯔꯣ ꯑꯁꯨꯝꯅ ꯔꯦꯒꯥꯟ ꯑꯃꯗꯤ ꯂꯤꯌꯣꯕꯨ ꯖꯦꯀꯣꯕ ꯍꯣꯏꯅ ꯄꯨꯈ꯭ꯔꯦ ꯃꯗꯣ ꯑꯕꯥꯁꯅ ꯂꯣꯟꯅ ꯎꯍꯧꯔꯦ ꯑꯕꯥꯁ ꯃꯃꯥꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯄꯨꯡꯗꯤ 2 ꯇꯥꯒꯗꯧꯔꯦ ꯃꯥꯗꯤ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯇꯥꯂꯛ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤꯅ ꯃꯃꯥꯁꯤꯡꯅ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦ ꯃꯥꯒꯤ ꯀꯥꯔꯗꯣ ꯀꯟꯅ ꯊꯧꯔꯒ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯦ
ꯎꯔꯦ ꯅꯨꯡꯁꯤꯔꯕ ꯃꯃꯥꯁꯤꯅ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯕꯗꯣ꯫ ꯉꯁꯥꯏ ꯃꯥꯏꯀꯩ ꯁꯥꯏꯂꯦꯟꯗ ꯊꯝꯃꯨꯕꯅ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯌꯦꯡꯉꯤ꯫ ꯃꯃꯥꯒꯤ ꯃꯤꯁ ꯀꯣꯜ ꯃꯌꯥꯝꯗꯨꯁꯨ ꯎꯔꯦ꯫ ꯑꯕꯥꯁ ꯐꯣꯟꯗꯣ ꯄꯥꯏꯗꯦ꯫ ꯅꯥꯀꯟ ꯑꯃꯗ ꯒꯥꯔꯤꯗꯣ ꯈꯥꯝꯂꯒ ꯇꯞꯅ ꯃꯃꯥꯕꯨ ꯌꯦꯡꯂꯒ ꯀꯨꯝꯊꯔꯛꯏ꯫ ꯄꯤꯡꯀꯤ ꯃꯁꯥꯗ ꯃꯥꯂꯪꯕꯒꯤ ꯁꯥꯍꯨꯝ ꯑꯃ ꯂꯥꯛꯄꯒꯨꯝ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏ꯫ ꯇꯞꯅ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯔꯛꯏ꯫ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯅꯨꯡꯁꯤꯔꯕ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯎꯕ ꯐꯪꯕ ꯃꯤꯀꯨꯞꯁꯤꯗ ꯈꯪꯍꯧꯗꯅ ꯃꯤꯠ ꯃꯥꯒꯤ ꯄꯤꯔꯥꯡꯁꯨ ꯃꯅꯤꯡ ꯇꯝꯅ ꯇꯥꯔꯛꯏ꯫ ꯏꯃꯥꯒꯤ ꯁꯅꯥ! ꯄꯤꯡꯀꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯏꯃꯥꯒꯤ ꯁꯅꯥ! ꯄꯤꯡꯀꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯃꯆꯥꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯃꯈꯨꯠꯇꯨꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯅꯥꯟꯕꯤ꯫ ꯑꯕꯥꯁꯁꯨ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯍꯥꯛ ꯐꯝꯊꯔꯒ ꯃꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗꯨ ꯀꯣꯜꯂꯒ ꯄꯦꯟꯅ ꯀꯞꯆꯩ꯫ ꯁꯅꯥ ꯂꯥꯎ, ꯏꯃꯥꯁꯤꯅ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯆꯥꯅꯕ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯂꯒ ꯄꯨꯔꯛꯏ, ꯏꯃꯥꯁꯤ ꯏꯟꯕꯤꯒꯦ ꯂꯥꯛꯑꯣ꯫ ꯑꯕꯥꯁ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯏꯃꯥꯁꯤꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯆꯥꯗꯕ ꯆꯍꯤ ꯌꯥꯝꯃꯦ꯫ ꯃꯃꯤꯇꯣꯟꯒ ꯑꯩꯒꯅ ꯊꯣꯡꯉꯛꯄꯅꯤ꯫ ꯃꯃꯤꯇꯣꯟꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒ꯭ꯌꯥꯕꯣꯛ ꯍꯣꯏ ꯗꯧꯗꯧ ꯍꯣꯏꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ꯭ꯔꯥ? ꯌꯥꯎꯗꯦ, ꯑꯅꯥ ꯑꯌꯦꯛꯀꯅꯦ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯁꯦ ꯃꯃꯥ ꯏꯟꯕꯤꯔꯒꯦꯁꯦ꯫ ꯆꯥꯎꯔꯕ ꯃꯆꯥꯗꯨꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯨꯡꯁꯤꯅ ꯆꯥꯛꯇꯨ ꯂꯣꯏꯅ ꯏꯟꯕꯤꯔꯦ꯫ ꯏꯃꯥꯁꯦ ꯑꯩ ꯄꯨꯛ ꯊꯜꯂꯦ, ꯂꯦꯝꯍꯟꯕ ꯐꯠꯇꯦꯕꯁꯦ, ꯁꯤꯇ ꯉꯥꯏꯔꯦ, ꯆꯥꯁꯤꯜꯂꯨꯁꯦ꯫ ꯍꯣꯏ꯫ ꯂꯣꯏꯅ ꯄꯤꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯅꯥꯁꯦ ꯃꯃꯤꯇꯣꯟꯅ ꯄꯤꯔꯛꯄꯅꯤ꯫ ꯇꯣꯟꯅ ꯄꯤꯔꯛꯄ ꯈꯥꯎꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯇꯣꯟ ꯃꯈꯨꯠꯃꯛꯅ ꯅꯨꯡꯁꯤꯅ ꯃꯆꯥꯒꯤꯗꯃꯛ ꯂꯣꯟꯖꯕ ꯁ꯭ꯋꯦꯇꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯒꯤꯗꯤ ꯅꯨꯡꯁꯤꯗꯅꯤ? ꯊꯥ ꯁꯨꯗꯅ ꯄꯣꯛꯆꯔꯕꯁꯨ, ꯊꯥ ꯈꯔ ꯑꯣꯏꯔꯕꯁꯨ ꯃꯁꯥꯅ ꯄꯣꯛꯆꯕ ꯑꯍꯥꯟꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯥꯅ ꯃꯤꯔꯣꯜ ꯇꯥꯗꯕꯗꯒꯤ ꯆꯍꯤ ꯈꯔ ꯂꯩꯕꯗꯨꯗ ꯄꯤꯡꯀꯤꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯆꯈꯤꯕꯅꯤ꯫ ꯑꯦꯟꯖꯦꯜꯒꯤ ꯁꯥꯞꯇꯒꯤ ꯔꯣꯖꯔꯅ ꯃꯇꯝꯗꯨꯒꯤ ꯚꯦꯝꯄꯥꯌꯔ ꯏꯔꯤꯛꯄꯨ ꯍꯥꯠꯈꯤꯕꯗꯒꯤ ꯃꯆꯥ ꯎꯕ ꯐꯪꯈꯤꯗꯕꯅꯤ꯫ ꯋꯤꯁ ꯑꯃꯅ ꯁꯣꯟꯈꯤꯕ ꯁꯥꯞ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯀꯣꯛꯄ ꯉꯝꯗꯦ, ꯃꯗꯨꯒꯤ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯇꯝꯗꯨꯗ ꯔꯣꯖꯔꯁꯨ ꯃꯆꯥ ꯑꯕꯥꯁꯄꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯃꯆꯥ ꯎꯗ꯭ꯔꯕꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯈꯟꯕꯗꯒꯤ ꯏꯔꯤꯛꯄꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯑꯕꯥꯁ, ꯏꯃꯥꯁꯦ ꯑꯩ ꯆꯠꯂꯒꯦ꯫ ꯑꯕꯥꯁ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯤꯡꯀꯤꯒꯤ ꯒꯥꯔꯤꯗꯣ ꯄꯨꯂꯤꯁ ꯃꯌꯥꯝꯅ ꯔꯥꯎꯟ ꯀꯣꯏꯁꯤꯜꯂꯛꯏ꯫ ꯀꯔꯤ ꯄꯥꯝꯒꯦ ꯁꯥꯔ? ꯄꯤꯡꯀꯤ, ꯅꯆꯥꯗꯨ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯦ? ꯄꯨꯂꯤꯁ ꯅꯠꯇ꯭ꯔꯣ? ꯐꯪꯅꯕ ꯊꯤꯕꯤꯌꯨꯗꯅ꯫ ꯄꯤꯡꯀꯤ, ꯐꯥꯕꯁꯨ ꯉꯝꯂꯣꯏ꯫ ꯄꯤꯡꯀꯤ, ꯐꯪꯕꯁꯨ ꯉꯝꯂꯣꯏ, ꯐꯥꯕꯁꯨ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯃꯥꯕꯨ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯃꯊꯛ ꯊꯣꯡꯕꯁꯤꯡꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ꯫ ꯄꯤꯡꯀꯤ ꯌꯥꯝ ꯀꯥꯛꯅ, ꯉꯝꯃꯒ ꯍꯥꯠꯂꯨ ꯀꯩꯅꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯅꯣꯅꯦ? ꯀꯅꯥꯝꯇꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯃꯥꯕꯨ ꯀꯅꯥꯅꯣ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯨꯗ ꯌꯦꯠꯂꯨꯔꯅꯨꯗꯅ꯫ ꯃꯤꯁꯨ ꯃꯆꯥ ꯅꯨꯡꯁꯤꯔꯤꯕꯅꯤ, ꯅꯣꯏꯗꯪ ꯅꯠꯇꯦ꯫ ꯑꯦꯟꯖꯦꯜ ꯍꯣꯏ ꯁꯣꯅꯤꯌꯥ ꯍꯣꯏꯁꯨ ꯃꯆꯥ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯑꯩ ꯏꯆꯥ ꯄꯣꯛꯇꯦ, ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯈꯪꯗꯕꯤꯅꯤ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯑꯄꯣꯛꯄ ꯃꯃꯥ ꯈꯛꯇꯅ ꯃꯃꯥ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯕꯅꯤ꯫ ꯅꯣꯏꯅ ꯉꯝꯃꯦ ꯏꯆꯥꯕꯨ ꯍꯥꯠꯂꯣ, ꯏꯆꯥꯅ ꯉꯝꯃꯦ ꯃꯈꯣꯏꯕꯨ ꯍꯥꯠꯆꯁꯅꯨ꯫ ꯏꯟꯁꯤꯜꯂꯨꯕ ꯅꯠꯇꯦ ꯁꯤꯗꯤ, ꯈꯥꯝꯕꯁꯨ ꯌꯥꯔꯣꯏꯗꯕꯅꯤ ꯃꯄꯣꯛꯁꯤꯃꯒꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯅꯣꯏꯗ ꯊꯝꯂꯤꯕꯗꯣ ꯅꯆꯥ ꯑꯕꯥꯁꯅ ꯄꯦꯟꯅ ꯍꯥꯠꯅꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯔꯤꯗꯅ, ꯅꯣꯏꯅ ꯉꯝꯃꯦ ꯏꯆꯥ ꯁꯅꯥꯕꯨ ꯍꯥꯠꯂꯨ, ꯏꯆꯥꯅ ꯉꯝꯃꯦ ꯃꯈꯣꯏꯕꯨ ꯍꯥꯠꯆꯁꯅꯨ꯫ ꯁꯣꯝ ꯀꯣꯜꯕꯦꯠ ꯑꯃꯗꯤ ꯍꯣꯜꯕꯦꯠꯀꯤ ꯃꯔꯝꯗ ꯈꯪꯕꯤꯗ꯭ꯔ ꯃꯥꯜꯂꯦ, ꯅꯧꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯕꯤꯌꯨ꯫ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯝꯂꯒ ꯄꯤꯡꯀꯤ ꯃꯍꯥꯛꯀꯤ ꯀꯥꯔꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ SP ꯄꯣꯏꯔꯩꯁꯨ ꯃꯊꯥ ꯁꯥꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯀꯦꯁ꯫ ꯄꯤꯡꯀꯤꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯂꯩꯔꯝꯃꯦ꯫ ꯍꯩꯃꯥ, ꯏꯆꯥ ꯑꯅꯤ ꯂꯥꯛꯏꯗꯅ꯫ ꯑꯅꯤꯗꯣ ꯆꯞ ꯃꯥꯟꯅꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯑꯑꯣꯟꯗꯤ? ꯑꯁꯣꯝꯗꯅ ꯑꯦꯅꯤ ꯏꯁꯧ ꯂꯥꯡꯉꯤ꯫ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯗ, ꯀꯩꯗꯧꯕꯩ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯩꯈꯣꯏꯗ ꯊꯝꯃꯤꯅꯣꯕ? ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯍꯩꯄꯥ ꯌꯥꯝ ꯁꯥꯏꯕ, ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯩ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯕꯕ? ꯇꯣꯟꯅ, ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ, ꯅꯪꯅ ꯆꯍꯤ 1 ꯃꯌꯥ ꯍꯟꯕꯅꯤ, ꯅꯧꯄ꯭ꯋꯥꯅꯤ ꯈꯜꯂꯒꯅꯤ ꯂꯣꯏꯅꯧ, ꯃꯇꯝ ꯈꯔꯗꯅꯤ ꯂꯩꯗꯧꯕ꯫ ꯃꯇꯝ ꯈꯔ ꯑꯣꯏꯔꯁꯨꯅꯦ, ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯗꯤ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯨ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯕꯁꯦ ꯅꯣꯏꯕꯨ ꯑꯝꯇ ꯈꯪꯗ꯭ꯔꯕꯕ?
ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯅꯕꯅꯤꯅꯦ ꯃꯇꯝ ꯈꯔ ꯂꯩꯗꯣꯏꯁꯦ ꯌꯦꯡꯉꯨ ꯏꯕꯦꯝꯃ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯌꯥꯃꯨꯡꯁꯦ ꯀꯅꯥꯅꯣ ꯈꯪꯅꯕ ꯅꯠꯇ꯭ꯔꯥ ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯌꯥꯃꯨꯡꯁꯦ ꯀꯅꯥꯅꯣ ꯈꯪꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯀꯟꯒꯗꯧꯔꯤꯕꯁꯦ ꯇꯣꯟ ꯃꯊꯥ ꯁꯥꯔꯗꯨꯅ ꯐꯤꯔꯣꯜꯁꯤꯡꯗꯨ ꯊꯨꯞꯄꯝꯕꯗꯒꯤ ꯁꯣꯐꯥꯗ ꯐꯝꯇꯒꯤ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ ꯏꯃꯥꯁꯤ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤꯕꯣ ꯏꯃꯥꯁꯦ ꯍꯟꯇꯔ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯑꯩꯁꯨ ꯉꯛꯂꯤꯕꯅꯤ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗꯕꯨ ꯃꯈꯣꯏꯕꯨ ꯀꯔꯝꯅꯅꯣ ꯑꯃꯨꯛ ꯊꯣꯔꯛꯂꯤꯕꯁꯦ ꯏꯃꯥ ꯏꯆꯥꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤꯗꯣ ꯅꯄꯥꯕꯨꯡꯒ ꯅꯣꯏ ꯌꯥꯝꯕꯨꯡꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕꯅꯤ ꯅꯣꯏ ꯄꯥꯕꯨꯡꯅꯗꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯣꯟ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯆꯤꯟꯗꯣ ꯃꯦꯟꯁꯤꯜꯂꯒ ꯀꯞꯄꯤ ꯏꯃꯥꯁꯦ ꯀꯞꯀꯅꯨ ꯏꯅꯤ ꯃꯃꯥꯕꯨ ꯀꯣꯟꯁꯤꯟꯕꯤ